The sun is shining bright like a colorful aurora. It paints the world in hues of orange and white and more. I'm gonna start packing my bag. I'm leaving all worries behind. Let's go, I need to get. Biranu, tato biranu, hai lam lamba khuimu angauba. Có máy video xíu có máy video xíu chơi đây tận 좋아. Mamito din na. Kainin. Dua po. 도미엄 영도 세 가지 뭐 parcela isso ngang hàng ta chỉ chém hơi cái video đó parcela của mình nhầm harau vậy nữa tôi hiểu đó là gì vậy parcela nhầm harau ấy đó dịch ý nghe nè bà con xem pun ini dah memang mà ní
ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯖꯥꯔꯗꯩ ꯍꯜꯂꯛꯄꯒꯤ ꯑꯆꯥꯄꯣꯠ ꯁꯤꯁꯤꯒ ꯄꯨꯔꯛꯑꯦ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅ ꯌꯦꯡꯁꯤ ꯁꯤ ꯍꯣꯏ ꯅꯦ ꯑꯥꯏꯟꯁꯇꯥꯏꯟꯅꯤꯅꯦ ꯑꯥꯏꯟꯁꯇꯥꯏꯟ ꯑꯆꯥꯄꯣꯠꯀꯤ ꯄꯣꯠꯂꯤꯗ ꯑꯥꯏꯟꯁꯇꯥꯏꯟ ꯇꯧꯔꯦ 언제 걸려오네? 또 매워 여기 X ꯑꯍꯥꯟꯕꯗꯗꯤ ꯑꯥꯏꯟꯁꯇꯥꯏꯟ ꯊꯣꯛꯂꯦ ꯕꯣꯔꯥ ꯃꯣꯖꯥ ꯇꯦꯔꯣ ꯃꯣꯖꯥ ꯀꯆꯥ ꯕꯣꯔꯥ ꯁꯤ ꯍꯥꯎꯅꯤꯅꯦ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯆꯥꯔꯝꯃꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯆꯥ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ 이브닝기 스낵 ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ ꯇꯥꯗꯥ ꯃꯌꯥꯝ ꯆꯠꯂꯔꯦ ꯉꯁꯥꯏꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣ ꯉꯁꯥꯏ ꯃꯥꯅ ꯈꯔ ꯁꯦꯠꯇꯠꯂꯝꯃꯦ ꯑꯩꯅ ꯁꯦꯠꯇꯠꯀꯅꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯣꯏꯅꯦ ꯑꯟꯕꯣꯛꯁꯤꯡ ꯍꯥꯏ ꯑꯟꯕꯣꯛꯁꯤꯡ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝꯗꯣ ꯁꯦꯂꯔꯦ ꯅꯦꯆꯔꯦꯜꯂꯤꯒꯤ ꯌꯥꯗ꯭ꯔꯦ ꯍꯦꯜꯊ ꯐꯣꯜꯒꯤꯅꯦꯕꯀꯣ ꯑꯩꯁꯤ ꯍꯟꯗꯛ ꯃꯔꯛ ꯁꯤꯖꯤꯟꯅꯔꯤꯅꯦ ꯑꯗꯣ ꯀꯥꯟꯅꯩ ꯑꯩꯉꯣꯟꯗꯗꯤ ꯁꯨꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯎꯠꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯝꯇꯅ ꯍꯥꯟꯅꯩꯗꯨꯒ ꯃꯥꯟꯅꯕ ꯌꯦꯡꯉꯤ ꯀꯣꯕꯔꯁꯦ ꯍꯣꯏ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯄꯦꯀꯦꯠ ꯀꯥꯏꯕꯗ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯍꯦꯌꯔ ꯐꯣꯜꯒꯤ ꯑꯣꯅꯤꯌꯟꯒꯤꯅꯦꯕ ꯑꯣꯐꯂꯥꯏꯟꯗꯩ ꯂꯧꯔꯗꯤ 293 ꯑꯩ ꯑꯣꯟꯂꯥꯏꯟꯗꯩ ꯂꯧꯕꯒꯤ ꯈꯔ ꯀꯩꯅꯣ ꯑꯣꯐꯔ ꯐꯪꯉꯦꯕ 220ꯗꯣ ꯂꯧꯋꯤꯅꯤ ꯃꯌꯥꯝ 200 ml ꯒꯤ ꯁꯦꯝꯄꯨꯅꯤꯁꯦ ꯕꯥꯏ ꯕꯥꯏ